mayam hingjang khuhong sidi uttaba ngamdre he simadi ngasidi yamsu exciting oire nobab yorakpagi nobab se lupa 10 khitang ne aduga khamen asinba sina lupa 10 gi khuyam am dawdrengo adagi akhoi hawai trak maku sabi su ngasi hongdei hai pawada lupa 50 Manipur gi ne le ise adagi champrana lupa 30 gi adagi hawai bin se masak yam phajai ko lupa 90 gi adagi thamna likon se lupa 10 gi adagi yangang mana su lupa 10 gi makon ani ne yame ado awa padigom se lupa 10 gi manga ne thazara roina ine thiri ne ngo 1 2 adagi 3 adagi 4 5 yung manga daro itara gi ne yam hongdra ayuki dadi yam hong ado ngasi se police na loin tanjan bagi mo myam laibiro hai na leire e khoba laibiro nga tani mangon hari myam zamam haidi kana bale adi phaidana man numit amdadi ko apat akai basu leirak pa yaudune ba ado manung shin leibiraktoine paneer su leire paneer jangrang salad tor pizza bada hawe na mu hanna tawn leire ine haw pizza halla la eva leirak pa myam se ado tawbirani ngasi su aduna ngasi se pot yam honge tej bata ju lupa 10 kun gi oiramni dom honge ba loina ma ayuki sidi aduga mangasi khara ju thengna chatkre walking ja duga kara loiram dai gi moina police ko mana tangkhai ma tam ji yam hong ma le de lebi gro na karong kha bisisu lupa kanogi ne kun gi